mayambu ahanba maktada Manipuri wari yumzauna mayambu amuka hana taram noksari asi soi khoina tabada yamna tu sunglaba wari ma mayam gidamakta ni haidana khoisu full hora story ma poduna laksari wari asi hingliba natraga laikhidraba kanagumba mataga mari lenana ijaba wari nasade bhabna mapung phana sagasaduna ijaba wari amakhakni wari asi lithokcharpa matamda soi khilan khiba kaya yawrabasu mayamna puksal chauna ngapi phare mayam adudi wari asi haunaba tawjarak lagi ngasigi wari asigi mami ini tharogi pan dukan tharo khungang adugi oina asuki matik yamna posi chasit phana dukan phamliba ahal amakhakni mahaki dukanda asuki matik yamna hauraba makhal gi kwa mayam ama phangi mahaki kwa hai khradi loire no monumit ama thoiba thabak saluraga halakpa numitni thoiba sarkar gi thabak masa ama tawduna banki staff masa moijai numidangi matamni ningtham thagi matam oibanina mahaksu gari asi thauraga lakpado masasu ingi thoibagi laikai tharo na raiji basisu laikai do hek yausilakpa matamda tharo masado nok phet tawraga asumna herai ibungo thoiba nahan makhadi kwalawi ngasi dilauro roidro ine ai kawbu kawthore hoi ne ai lobo sangjarake asi hairaga thoiba su gari do khami masado imbana su loire thoibana ine kom kwado amaga tapiro ine aduga horengi saksa tokpagi amaga tapiro isasi ingbana su yadre hoida ibungo ningtham thada thabak chapagi hairagadine aikhodi kom kwana nungaijakre hoine adune aikhoina hairibasisu chathok khotokpada isasi sagali inglabasu isasi bangheta sagalaga gari thawbada yamna nungai aidi atai mitha mana kaikra di amata pamjadre ipa ipugi kwasina maheli chumi ibungo ipa ipugi kwasina ne mahelabani se nangi kwasi ado ine di pung kya phabo phamdoribano khangdine si pung mapan phau phamgadoribra nang mamana su ngasi di pung theng na laiganu chang o haidana hairami ine gi dukana sida silibase asuki matik yamna setkhre ado no moda kwase kyam mukti adamak sitki ibungo haiba ngamdeda sawnga sipasu damak yawi lising sipasu adamak yawi kwa khakta natana tai posai singa si sodamak lainaribani fajana sitlebu ine gi kwasi phare ine aisu chanaba tawrage asi hairaga adumak satkre ngai haktang leiraba matungda tharosu mahaksu solo laba matungda dum sanghaure pumapan ka ngaitre asomna thoiba mayumda halaklaba matungda mahaki gari sida kanagumba ama inarakpagumna mahaki masada phawi tharogi dukandagi thorakpa matamda mahaki masasi gari gumba khradi aduma phawkhrabani asumna thoiba gari thawna mahaki wakhalda sumna khalli aigi gari sida kana tonglaki kana gumba amatati tongdaba malida tongaktida ai thanta khaktani aduga mataw karamna asi hairaga thoiba mahaksu kari gumba amata khanba tawda damak lai asumna yum yauraba matungda thoiba mahaki masada kari gumba amata khanba tawdana prap sanglai tawbadabu mahaki tungthangba sarukta tonglakhiba misak manba kari gumba posak adudi mahaki matungda damak lepa leitana lai yumgi mangolda ka khalakpa matamda thoibana kainoda asi hairaga tunglaiduna yengloba matamda kanagumba amata dilairamde thoibana mahaki wakhalna oiramkani haidana aduma khanduna sangkhre imung changlapa matamda mahaki nupi rani asumnairai kainona sadu ithak thakana laibaduna hai ithak thakalan lakpanati aigi sasi karigumba maitok dorene kaidawragi nahankhai lakpaga iman manadeda khangdi aina sum ngasai ine tharogi pan dukandagi aisi kwa lairaga lakpani aduga ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯐꯥꯎꯕ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯒꯥꯔꯤꯗꯨꯗ ꯇꯣꯡꯂꯛꯄꯒꯨꯝ ꯇꯧꯏ ꯏꯁꯥꯁꯤ ꯌꯥꯝꯅ ꯀꯤꯔ ꯄꯣꯠꯅꯤꯗ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯔꯤꯁꯤꯕꯨ ꯑꯗꯨ ꯌꯦꯡꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯩꯇꯕ꯭ꯔꯣ ꯂꯩꯔꯝꯗꯦ ꯑꯩꯒꯤ ꯀꯣꯟꯊꯣꯡ ꯃꯄꯥꯁꯤ ꯐꯥꯎꯕ ꯂꯥꯛꯄꯗ ꯏꯁꯥꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯏꯇꯧ ꯇꯧꯔꯒ ꯂꯥꯛꯄꯅꯤ ꯂꯥꯛꯑꯣꯁꯦ ꯏꯃꯨꯡꯗ ꯈꯔ ꯊꯨꯅ ꯆꯪꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯊꯣꯏꯕꯁꯨ ꯄꯔꯞ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯏꯃꯨꯡꯗ ꯀꯥꯗ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯦ thoibagi mawong matawsing aduda ranina sumna hairai ngaikhosi khuju laikham khara tawraga okthoksi yai khuju laikham khara tawraga okthoksi asi haraga khuju laikham khara tawraga mai okthokle khuju laikham khara mai thabagi manam namba pum namak singado mama me masuma namado namba horakle me mana
Ibungo, Ibema, Kujulakam Tabro. Oh, Ima Taye. Oh, hi, Kedo Wayara again, hey. Ima, Nasano Pasike, no Karatina, eh, hey. Kariwan Hairisibo. Asi Hairaga me Masu, Masanupa, Toibagi Manakta Sanglai. Hi, Nang di Kanakana Tinaruriba. Ima, Isu Kandi, Inetarugi Pandukando. Madudagi Gari si Todokuna Lakpada. I get Tang Basarugasi Sidesida Kanagumba Amadum in Rapagum Nagi Shada Pow. As Kandima, Ishasipum Pada Bakatli. Hi, Yarese, Hayankai Lakpadane, Karangana Halaknabato. Ima, Madusuyadaba. Sarkagi tabak ama oirobanina aina halak nimba matam da halak pasu yadabanina farak onthona takre yare sa ising ado phajana sa thokla do ka gyan tana pathana batawro na sadu sok thana sure se asi hairaga do magyan tana tum thakre no ngalak pa matam maduda thoiba su thabak sakya hadana mahakna tawrai namitaram dagi matam oina toksilak laba matam ni thoiba masada karigumba ama khalaktuna tharogi dukana duda amuksu Mahakna garido kami. Taroda. Ini taro. Kwa matap amata tapiuba. Hoy, tapke. Asi hairaga tarosu. Kwa matap amatapi. Ibungo, sida layre. Asi hairaga tarogi. Mahaki makut ado mapalda intorapa matamda. Asuki matik yamatam tiningai oiraba makut ama. Saru saranga tangairaba makut ama urai. Matawaduda. Toiba sumasado karino haidana hanggat na yingluba matam maduda. Asuki matig yamna kiraba, tamthiraba sakta mamada tharodo, mamay mamilado saru ngakta ngairaga layrami. Madu uba matamda, thoiba, masado yamna kana laurai. Asumna lauduna selapa matamda masado khudi thiduna tusili. Asumna ngayhaktangi matungda saru saya ngakta ngairaba, tharogi sakta maduna mamayaduda, yamna kana makut aduna misilai. Asumna tauba matam maduda mahaksi mikap thorakli, yamna kana hekta laurami. Mahaki matawaduda, mahaki nupi, Rani na sumnairai. Tamo, si, kaidauragi. Si, nasado humangakta ngaire. Hauzik aina ukibado mangoire. Sibu siramganida. Tasing na dum hek taurakadra. Taurakloida. Ay di isasi ikida kiri. Mangda kari uribano. Ay, hayang nongalaga ay pajana nangonda. Mangi wariya se tamlagi. Hausiki oina di mangasi. Ay tambada isasi. Isa pawbada pangkida kiri. Asi hairaga thoiba sodmak tuminalay. Ngayhaktanggi matungda mahaki nupi na sumnairai. Yari si, pungasi su ama tasilakli. Tumthana ba taurasi? Hoy. Tumna ba tauragi? Asi hairaga thoiba sodamak tumthakri. No ngalak laba matamda ngarang mangdu ukiba pumnamak sing ado karino haidana. Thoibagi nupi Rani na hanglai. Maduda thoiba na. Ngarang ahingi mangado. Asuna taubani. Ay si office tagi halak laba matungda ini tharogi. Pandukana sida isa khara sagatnaba. Kwa masagi haidana. Ay su kwa tapo haidana hairami. Maduda ini tharo su kwa tapke haidana. Kwa tapto na pithorakpani. Maduda pithorakpaduda mahaki saruwado. Haidi makutki saruwado. Maduda aina yingluba matamda mahaki masado. Saru ngakta ngairaga lairami. Masakta amuk yingluba matamda namu. Mahaki masakado yingbada yamna hinadraba. Saru ngakta ngairaba sakta moina lairami. Maduda aisi karino haidana. Isasi kiba pakapoi gari ka loina thanamlaba matungda. Aisi adu makselakpani. Aduga di aigi sasi. Lambida khudi thiduna tusili. Aduga ini tharogi. Mahaki masado su prap laklaba matungda. Mahaki kan lauraba saru ngakta ngairaba. Makut aduna aigi maya sida yamna kana mesilai. Madudagi aigi sasi yamna kana lauduna. Gyal mangduna isi. Taibang pauna dumak lauraklibasini. Oh, yare si. Ngarang kai keno khara gari ki tungde inarakpaduda. Wakhalda jaja yamna khankibaduna oirambasu yai. Adamna oiramgadoribra. Aidi sasilai tapamga amata khangdri. Yare si. Yam kahena su khanjilunu. Office anaba tauragera. Saksu loijare. Hoy. Saktu loirabanina sanaba tauragi. Aduga office ase khara ngana salaga. Nasidi khara ngana halakpa yabra ingi.
Asi hairaga thoibasu sa ising adu sari. Office apagi matam yaure haidana mahaksu adamak tholai. Gari asum thauduna laklaba matam aduda paan dukan lairiba jaga adu madu yaurapa matamda thoibagi masada karigumba ama ithok tawi. Thoibana ai di shasi nungai kitreda. Pare. Horen halakpada namu ai si kwa muk saki gadoribra. Sadra sudum yareda. Asi hairaga dukan mapado adamak lalaga thawi. Asum ne tauba matamda thoibagi masada kanagumba amana thoiba haidana gari maningdagi korapagum tawi. Dukan mapadi hendoktuna adumak thaurabani. Koraklibado tharogi khonjel oina su tawi. Nason pikna tharona thoiba koraklibagi khonjel adu adumak tai. Makhola do taba matamda tharona kauriboy khandana thoibasu gari du nghaktang oirabasu khami. Kainwai kauribasina ini tharo natra. Asi hairaga tharogi khonjel adu taba matamda maksu gari do khambada kanagumba amat hek leiramdi. Tunglai thoktuna yengloba matamda thoibana karinoda aigi ming hausi waida kauraklaga kanagumba amata su leiramdaba. Aina mangla iba mangduga tauriba thodoksinga siga sanabagum. Phai ai salageda. Asi hairaga do maksakre. Matam asisu khara hokibanina numit taramdaigi matam yoksilakle. Numit ado office hour budi loisile haibabu. Numitumadi makhoisu office ki oiba meeting khara taugani haidana damak tauri. Laithokpa yadadana adumak yaure thoibasu. Aina yumda hanungliba matam asiga aduga meeting tauni haidana toksilibasiga tandi onthona tankreda. Asi hairaga thoibasu yaudabadi yadabanina adumak yauri. Fagidagi pung 8 tasilakli. Ningtham thagi matamna koisili. Asuki matik yamna thingjilaklaba matamdi. Mahaki nupi rani na phone tawrai. Phone ase kakthali. Paiba makti yadabanina. Meeting loiba matamda pung 9 tasilakli. Phone ase okhalaba matung asumna herai. Halaktribo. Halaktawre. Ngasi se stop meeting ama tawba adugi matam ase khara thingkhre. Lagi. Asi hairaga mahaksu gari ase dumak khara kana thauduna lakli. Pandukan mafam jagadu yoraklaba matamni. Maduda mahaki nupi rani na karigumba amata haikidabani. Asumna leiringai matam maduda pandukan ki thong adu lonsing ga haidana kanagumba misak amana tawrami. Adasi ini tharo natra. Kaino ngasi di mahaksu khara ngana hekta lonsim bagum tawida. Ini tharo ngasi di khara ngalida. Karigumba amata khumlakti. Ini tharo si khumakteda. Ini tharo. Asi hairaga kauruba matam maduda tharo gi khonjelna. Ibungo. Ngasi di khara ngalli. Asi haina khumlai. Mamai di amata leithoktabida. Asumna kaungnaram laba matungda kaigumba amata haiba tawda thoiba sodumak gari asi thauduna lakli. Asumna thauduna lakpa tanja asida mahaki mayu mapa yoramdaida laikagi mangpham asi laibani. Mangpham mapa aduda kanagumba miyoi kharana laibagum murum sonbagum mahaki masadasu khanglai. Kana no mangmapa asida lairibasina. Mangmapa asida maisu hawkapagum tawi aduga mi ani ahumsu laibagum tawi. Ani ahumda nateda makhoi khara laibagum tawida. Lairibadu tasengna mini sanskar tawribani mi poloi bahaibaduni. Ngasi se akhoi gi laikagi mi simina thokba oire. Phare. Asi hairaga thoibasu gari do dum thauduna lakle. Ngaihaktangi matungda mayum madu yoraba matam maduda mahaki nupida sumna pauktami. Akhoi gi laikagi ine tharo pandukan phambido. Ngasidi yamna mahaki thongado lolhobada ngaheuri. Khangdi kai thabak lairabano kwa kamata saba phangaktreda. Kaino harisibo matawaduda thoibana kaidoba yauragi ine tharogi pandukando thong lonbada ngaheuri habani. Aduga mamkhamda sumi ama poloi bagum tawi kana laikai gi mi kana siba yaugi. Asumna hairapa matamda mahaki nupido karigumba wa mata nganglakhitre. Yumjauda parap thoki. Mahaki nupi rani ki matawasida thoibana sumna ngakna. Kaino mana toribasina. Laikai gi mi kana sige hairaga tumina dumak khumdebi thokre. Ngai haktang lairaba matungda rani sumakhuta kaino khara paiduna lakle.
Asumna khuju lai kham khara paiduna lakpaduda thoibana masadu ingangakna I nangdi khuju lai kham ado kaidoriba tamo wanganganu tamo gi sase kaigumba khara thingnarakli nangdi maibi maksunate kamaina si wado mutangang khinusi aisu kai keno khara tawkhigi asi hairaga thoibagi masadu mayok thokli ngi haktang lairaba matungda khuju lai kham ado mapanda putoktuna mai thakre thoibana tapna hanglai nati nangbu kaidawa yauragi aina kai keno khara thingnarai haibaduda nangsu toribro ine tharo khak thingnababu kana kaidawege hoi mangphamda sumyoi khara budi lehowi ine tharo thingnarai haibado madudani aina yamna kirisi kaidawa yauragi nangna mangphamda mi seba tawba thingnarai hairibado atai kana sunati ine tharoni adu haiba matamda thoibadi lawai samadu sap sap hekta yungkhali thoibana kaino harisibo aidi ine tharoni haidana kahugwi adugi ine tharona su khumai nangna hairiba wasibo aibu thasaba ngangkhidreda se yare se thasa bidragana ima da mungtang hangusu yehe ima asi hairaga kawi mama me masu sanglai hai kaidoba yauragene ima namau nupina kaikeno khara hairi asisibu chumbro kari ino hairi dubo ine tharodu laitre hai chumbro sibo BP stroke tawraktana laitre haidana seba tawkhibada ngairini matau karamna dukan manungda kauba tadi haidana mi mayam sangduna kaubada BP stroke tawraga lairame haidana tawkhibani hospital bukhabada dum yadre haidana putharakhibani adudi aina ngasai thengnakhibaduna kari hai nangna kai thengnariba asi hairaga thoiba sumama de thengnarakhiba wari singada loina tamle thoibagi wari singado taba matamda mama me mana karino hairi sibo nate ibungo nangbo sengbagi thengnarakpro hoima thengnarai adudi kaino torisidi ibema nangbu khujulai khamado khara okthokrabo hoima okthokre sumna wari watai sanaduna leiringai matam maduda mapaldagi kanagumba amana thong ase kokok launa thilai maduda thoibana kanano laikai gin ham oirami da thoiba aine haide kanano Dinesh ne Dinesh nang kari hainingi da thoiba paisa kita khaigena lakpane ngasi laitaba sigi hayang gyan tana khairasu yabaduda se asi hairaga thongado hangdoi Dinesh sanglapadi nungaitre haidana mapalda mutangdi tholo haidana hairami se aisu office halakpada ngairi ngaikho nakhoi seba tawbadi pungloi loirabra loire nungaiteni ine tharodo mabuk mapausu yamna bhabani aina office halakpa khudingi magi pan dukandagi kwa adum sara gaisi office adum halakpani adu boy dingasi sire habase khangdri aisu yumda halakpada ngairi khangdreda phare da thoiba aisu yumda hanaba tawragi hayeng atai wali basing asidi hayeng gyan tana khairagi ngasigi numesimadi khaibadu nungaitre numidangi matamna goisili hoine numidangi matamna goisili nangsu yaresi hayeng gyan tana khairo hoi da thoiba asi hairaga Dinesh ado maksatkhre thong lon silaba matungda sagado khara sa thokle aduga yamna saningdre haidana do makpo thakre ahingi matamni masado karigumba ama itau tawbagumna thoibagi masado mareng chapagum tawrakle thoiba masado kaidawragi haidana masa simikap thorakle ai ki sasi mareng chalakli basna karigino isasi mareng chatli asi hairaga holi maisu tanjadu da laklamdi thoibana mai sidi punga mektama mina sidi kamai tawdiba asi hairaga wakhal khali mahaki nupina tumli baphamung adu da mahak su yinglai matawdu da mahaki nupisu isi sina da maktum thari ai ki sada mareng chaliba sidi asum helai kamai tawdunu sibo hida goli so amata lairamlaroi ai punga sai allergy thokpa yaba kai sakhrage kesu thoidokpa sakhideda asi hairaga thoiba sumasilda kai keno pungang da ngangi ni haktang lairaba matungda
ꯃꯈꯣꯏꯒꯤ ꯊꯣꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯣꯛ ꯀꯣꯛ ꯍꯥꯏꯗꯅ ꯊꯤꯟꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯤ꯫ ꯃꯈꯣꯜ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯁꯥꯗꯣ ꯀꯔꯤꯒꯨꯝꯕ ꯑꯃ ꯏꯇꯧ ꯇꯧꯏ꯫ ꯃꯄꯥꯜꯗꯒꯤ ꯊꯣꯡ ꯊꯤꯜꯂꯛꯂꯤꯕꯁꯤꯗꯤ ꯀꯅꯥꯅꯣ? ꯁꯤꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯑꯩꯕꯨ ꯑꯃꯨꯛꯇꯪ ꯊꯣꯛꯂꯒ ꯌꯦꯡꯉꯨꯁꯤꯔꯥ? ꯑꯁꯤ ꯍꯥꯏꯔꯒ ꯋꯥꯈꯜꯗ ꯍꯥꯏꯐꯦꯠ ꯈꯟꯖꯥꯟꯅꯩ꯫ ꯑꯗꯨꯕꯨ ꯃꯁꯥꯁꯤ ꯃꯄꯥꯜ ꯊꯣꯛꯄ ꯀꯤꯔꯤ꯫ ꯊꯣꯏꯕ ꯑꯁꯨꯝꯅ ꯈꯜꯂꯛꯏ, ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯀꯅꯥꯅꯣ ꯑꯃꯨꯛ ꯊꯣꯡ ꯍꯥꯡꯉꯨ ꯍꯥꯏꯗꯅ ꯀꯣꯛ ꯀꯣꯛ ꯂꯥꯎꯅ ꯊꯤꯜꯂꯛꯂꯤꯕꯁꯤꯅ? ꯑꯩꯕꯨ ꯍꯥꯏꯐꯦꯠꯇꯪ ꯊꯣꯛꯂꯒ ꯌꯦꯡꯉꯨꯁꯤꯔꯥ? ꯌꯦꯡꯉꯔꯣꯏꯒꯦꯗ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯗꯤꯅꯦꯁꯀꯤ ꯈꯣꯟꯖꯦꯜꯗ, ꯗꯥ ꯊꯣꯏꯕ, ꯁꯦ ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯉꯨ, ꯗꯥ ꯊꯣꯏꯕ꯫ ꯑꯁꯨꯝꯅ ꯀꯧꯔꯛꯄꯗꯨꯗ ꯊꯣꯏꯕꯁꯨ ꯗꯤꯅꯦꯁ ꯑꯣꯏꯔꯕꯣꯏ ꯈꯜꯂꯨꯏ꯫ ꯗꯤꯅꯦꯁ, ꯑꯍꯤꯡꯁꯤꯗ ꯑꯃꯨꯛ ꯀꯩꯗꯧꯔꯒꯦ? ꯗꯥ ꯊꯣꯏꯕ, ꯑꯩ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯂꯥꯛꯂꯕꯅꯤ, ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯕꯤꯌꯨ꯫ ꯀꯔꯤꯅꯣ ꯃꯁꯤ ꯑꯉꯥꯡꯁꯤꯅ ꯇꯧꯔꯤꯁꯤ? ꯍꯣꯏ ꯍꯥꯡꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯏꯕꯁꯨ ꯊꯣꯡ ꯑꯗꯨ ꯍꯥꯡꯒꯦ ꯍꯥꯏꯗꯅ ꯑꯗꯨꯃꯛ ꯊꯣꯛꯈꯤ꯫ ꯊꯣꯡꯗꯣ ꯍꯦꯛ ꯍꯥꯡꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯍꯦꯛ ꯂꯩꯔꯝꯗꯦ꯫ ꯃꯇꯧ ꯑꯗꯨꯗ ꯊꯣꯏꯕꯅ, ꯍꯧꯖꯤꯛꯋꯥꯏꯗ ꯗꯤꯅꯦꯁ ꯅꯠꯇ꯭ꯔ ꯊꯣꯡ ꯍꯥꯡꯒꯦ ꯍꯥꯏꯔꯝꯕꯗꯣ? ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯤꯁꯤꯅ ꯀꯔꯤꯒꯤ? ꯖꯥꯠ ꯖꯥꯠꯅꯤꯗ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯁꯨꯃꯥꯡ ꯃꯇꯣꯜ ꯊꯪꯕ ꯁꯔꯨꯛ ꯑꯗꯨꯗ ꯅꯍꯥ ꯑꯃꯅ, ꯗꯥ ꯊꯣꯏꯕ, ꯑꯩ ꯁꯤꯗ ꯂꯩꯔꯦ, ꯗꯥ ꯊꯣꯏꯕꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯂꯒ ꯑꯩꯒꯤ ꯅꯥꯛꯇ ꯑꯃꯨꯛꯇꯪ ꯂꯥꯛꯄꯤꯌꯨ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯊꯣꯏꯕ ꯃꯁꯥꯗꯣ ꯀꯣꯛꯀ ꯏꯉꯥꯎ ꯉꯥꯎꯔꯦ꯫ ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯁꯤ? ꯑꯩ ꯁꯤꯗ ꯂꯩꯔꯦ, ꯈꯔ ꯊꯨꯅ ꯂꯥꯛ꯫ ꯅꯪꯅ ꯍꯥꯏꯅꯤꯡꯕꯗꯣ ꯀꯔꯤꯅꯣ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯏꯕꯣ? ꯑꯁꯨꯝꯅ ꯍꯥꯏꯖꯔꯕꯁꯨ ꯊꯣꯏꯕꯒꯤ ꯃꯁꯥꯗ ꯑꯄꯨꯅꯕ ꯑꯃꯅ ꯄꯨꯕꯒꯨꯝꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯏꯇꯧ ꯇꯧꯈ꯭ꯔꯦ꯫ ꯊꯣꯏꯕꯁꯨ ꯃꯁꯥꯗꯣ ꯗꯤꯅꯦꯁꯀꯤ ꯃꯤꯇꯝ ꯂꯩꯔꯤꯕ ꯃꯅꯥꯛ ꯑꯗꯨ ꯇꯝꯅ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯗꯤꯅꯦꯁꯁꯨ ꯈꯔ ꯆꯠꯄꯅ ꯊꯣꯡꯒꯥꯜ ꯇꯝꯅ ꯑꯗꯨꯃꯛ ꯂꯥꯛꯂꯦ꯫ ꯗꯤꯅꯦꯁꯅ ꯑꯗꯨꯃꯛ ꯆꯠꯂꯤꯕꯗꯨꯗ ꯊꯣꯏꯕꯅ ꯁꯨꯝꯅ ꯑꯃꯨꯛ ꯍꯪꯂꯛꯏ, ꯀꯗꯥꯏ ꯇꯥꯅ ꯆꯠꯁꯦ ꯍꯥꯏꯔꯤꯕꯅꯣ? ꯑꯩꯗꯤ ꯌꯥꯝꯅ ꯁꯥꯡꯅ ꯆꯠꯄ ꯉꯝꯃꯣꯏ꯫ ꯅꯪꯅ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯍꯥꯏꯔꯤꯕꯗꯣ ꯀꯔꯤ ꯋꯥꯔꯤꯅꯣ? ꯑꯁꯨꯝꯅ ꯍꯥꯏꯖꯔꯕꯁꯨ ꯗꯤꯅꯦꯁꯇꯤ ꯂꯦꯞꯄ ꯂꯩꯇꯅ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯁꯣꯔꯣꯛꯀꯤ ꯋꯥꯡꯃ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯆꯠꯀꯦ ꯍꯥꯏꯗꯅ ꯇꯧꯏ, ꯑꯗꯨꯕꯨ ꯆꯞ ꯂꯦꯞꯄꯤ꯫ ꯁꯣꯔꯣꯛꯀꯤ ꯃꯆꯤꯜꯋꯥꯏꯗꯨꯗ ꯑꯗꯨꯃꯛ ꯂꯦꯞꯄꯤ꯫ ꯃꯩꯁꯨ ꯑꯣꯟꯊꯣꯛꯅ ꯃꯝꯈ꯭ꯔꯦꯗ, ꯑꯗꯨꯒ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯒꯦ ꯍꯥꯏꯔꯤꯕꯗꯣ? ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯗꯤ? ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯕ ꯃꯇꯨꯡꯗ ꯗꯤꯅꯦꯁꯀꯤ ꯁꯛꯇꯝ ꯂꯧꯔꯤꯕ ꯃꯤꯁꯛ ꯑꯗꯨꯅ, ꯗꯥ ꯊꯣꯏꯕ, ꯑꯩꯁꯤ ꯅꯨꯄꯤ ꯃꯥꯟꯕ꯭ꯔꯥ ꯅꯨꯄꯥ ꯃꯥꯟꯕ꯭ꯔꯥ? ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ꯫ ꯗꯤꯅꯦꯁꯀꯤ ꯋꯥꯐꯝ ꯑꯗꯨꯗ ꯊꯣꯏꯕꯅ, ꯅꯪ ꯒ꯭ꯌꯥꯔꯥꯏ ꯁꯨꯔꯕ꯭ꯔꯥ? ꯁꯦ ꯀꯔꯤ ꯋꯥꯔꯤꯅꯣ? ꯑꯩ ꯇꯨꯝꯕ ꯌꯥꯝꯅ ꯊꯦꯡꯂꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯗꯤꯅꯦꯁꯀꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗꯣ ꯅꯨꯄꯤ ꯑꯃꯒꯤ ꯍꯛꯆꯥꯡꯒꯤ ꯃꯑꯣꯡꯗ ꯆꯞ ꯆꯥꯅ ꯍꯦꯛ ꯑꯣꯟꯊꯣꯔꯛꯂꯤ꯫ ꯃꯇꯧ ꯑꯗꯨ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯑꯗꯨꯗ ꯏꯀꯣꯛ ꯀꯣꯛꯅ ꯎꯔꯤ꯫ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤꯗ ꯊꯣꯏꯕꯗꯤ ꯃꯁꯥꯗꯨ ꯏꯉꯛ ꯉꯛꯂꯤ꯫ ꯀꯩꯅꯣ? ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯗ ꯅꯨꯄꯥꯒꯤ ꯁꯕꯥꯟꯗ ꯂꯩꯔꯝꯂꯒ ꯅꯨꯄꯤꯒꯤ ꯁꯕꯥꯟꯁꯤꯗ ꯐꯠ ꯂꯥꯎꯅ ꯍꯦꯛꯇ ꯑꯣꯟꯈ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯏꯕꯁꯨ ꯃꯁꯥꯗ ꯏꯉꯛ ꯉꯛꯂꯤ꯫ ꯑꯗꯨꯒ ꯀꯅꯥꯅꯣ ꯑꯃꯨꯛꯇꯪ ꯆꯪꯁꯤꯜꯂꯒ ꯌꯦꯡꯒꯦ ꯍꯥꯏꯗꯅ ꯃꯁꯤ ꯑꯃꯠꯇ ꯂꯦꯡꯕ ꯂꯩꯇ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯦꯞꯂꯒ ꯂꯩꯔꯤꯕ ꯃꯤꯇꯝ ꯑꯗꯨꯗ ꯊꯣꯏꯕꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯕ ꯇꯧꯗ ꯇꯞꯅ ꯇꯞꯅ ꯑꯗꯨꯃꯛ ꯆꯪꯁꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯃꯅꯥꯛꯇ ꯌꯧꯕ ꯃꯇꯝꯗ ꯊꯣꯏꯕ ꯃꯍꯥꯛꯀꯤ ꯃꯁꯥꯗꯨ ꯀꯤꯕꯅꯁꯨ ꯊꯛ ꯊꯛ ꯅꯤꯛꯂꯤ꯫ ꯅꯨꯄꯤ ꯑꯗꯨ ꯃꯃꯥꯏ ꯇꯞꯅ ꯇꯞꯅ ꯂꯩꯁꯤꯜꯂꯛꯄ ꯃꯇꯝꯗ ꯊꯔꯣꯒꯤ ꯁꯛꯐꯝ ꯏꯀꯥꯏ ꯀꯥꯏꯔꯕ ꯃꯃꯥꯏ ꯀꯥꯔꯨꯝ ꯀꯥꯔꯨꯝ ꯇꯧꯔꯕ ꯁꯛꯐꯝ ꯑꯗꯨ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯑꯗꯨꯗ ꯏꯀꯣꯛ ꯀꯣꯛꯅ ꯎꯔꯦ꯫ ꯊꯣꯏꯕꯅ, ꯏꯅꯦ ꯊꯥꯔꯣ, ꯅꯪꯗꯤ ꯃꯇꯧ ꯀꯔꯝꯅ? ꯑꯁꯤ ꯍꯥꯏꯔꯒ ꯍꯪꯂꯨꯕ ꯃꯇꯝ ꯑꯗꯨꯗ ꯊꯥꯔꯣꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯨꯝꯂꯛꯇꯦ꯫ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯕ ꯃꯇꯨꯡꯗ ꯊꯥꯔꯣꯒꯤ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨ ꯃꯈꯥꯒꯤ ꯂꯩꯃꯥꯏꯗ ꯄꯣꯞ ꯄꯣꯞ ꯂꯥꯎꯅ ꯍꯦꯛꯇ ꯇꯥꯔꯒ ꯃꯀꯣꯛ ꯑꯗꯨꯁꯨ ꯊꯥꯔꯣ ꯑꯣꯟꯊꯈ꯭ꯔꯦ꯫ ꯃꯁꯥꯗꯨ ꯈꯛꯇ ꯉꯥꯏꯍꯧꯔꯦ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕꯒꯤ ꯃꯁꯥꯗ ꯈꯪꯆꯦꯟ ꯆꯦꯟꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯃꯁꯥꯗꯨ ꯌꯥꯝꯅ ꯁꯥꯐꯨ ꯀꯟꯅ ꯊꯣꯝꯂꯕ ꯃꯇꯨꯡꯗ ꯊꯣꯏꯕꯁꯨ ꯃꯈꯥꯗ ꯂꯩꯃꯥꯏꯗ ꯂꯣꯡꯅ ꯇꯥꯕꯅꯤ꯫ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤꯗ ꯊꯣꯏꯕ ꯃꯁꯥꯗꯨ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯑꯃꯠꯇ ꯇꯥꯗ꯭ꯔꯦ꯫ ꯃꯁꯥꯒꯤ ꯍꯛꯆꯥꯡ ꯑꯗꯨꯗꯤ ꯄꯨꯂꯞ ꯑꯗꯨꯃꯛ ꯃꯥꯡꯈ꯭ꯔꯦ ꯊꯥꯔꯣꯒꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯂꯩꯃꯥꯏꯗ ꯇꯥꯍꯧꯔꯤꯕ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯃꯗꯤ ꯃꯀꯣꯛ ꯑꯗꯨꯗꯤ ꯆꯣꯡꯗꯅ ꯑꯗꯨꯃꯛ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯊꯣꯏꯕꯒꯤ ꯃꯅꯥꯛ ꯇꯝꯅ ꯁꯨꯃꯛ ꯂꯥꯛꯂꯦ꯫ ꯊꯣꯏꯕꯁꯨ ꯍꯧꯒꯠꯇꯨꯅ ꯆꯠꯄꯗꯤ ꯉꯝꯗ꯭ꯔꯦ ꯃꯁꯥꯗꯨ ꯇꯨꯁꯤꯟꯈꯤꯕꯗꯨꯗ꯫ ꯄ꯭ꯔꯞ ꯃꯈꯣꯏꯅ ꯆꯣꯡꯗꯅ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯊꯣꯏꯕꯒꯤ ꯃꯁꯥ ꯃꯕꯨꯛ ꯃꯊꯛ ꯑꯁꯤꯗ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯂꯥꯎꯅ ꯆꯣꯡꯉꯤ꯫ ꯃꯈꯨꯠ ꯑꯗꯨꯅꯁꯨ ꯃꯍꯥꯛꯀꯤ ꯈꯅꯥꯎ ꯌꯧꯅ ꯑꯗꯨꯃꯛ ꯆꯛ ꯂꯥꯎꯅ ꯊꯤꯟꯖꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯊꯥꯔꯣꯒꯤ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯗꯨꯁꯨ ꯈꯤ ꯂꯥꯎꯅ ꯅꯣꯛꯇꯨꯅ ꯑꯗꯨꯃꯛ ꯆꯣꯡꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯊꯣꯏꯕ ꯒ꯭ꯌꯥꯟ ꯑꯗꯨꯃꯛ ꯃꯥꯡꯈ꯭ꯔꯦ꯫ ꯃꯤꯀꯞ ꯊꯣꯔꯛꯄ ꯃꯇꯝꯅꯤ꯫ ꯔꯥꯅꯤ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯂꯩꯔꯝꯗꯕꯗꯨꯗ ꯃꯁꯥꯗꯣ ꯏꯀꯤ ꯀꯤꯔꯤ꯫ ꯀꯗꯥꯏ ꯇꯥꯅ ꯆꯠꯈ꯭ꯔꯕ?
ꯃꯄꯥꯜ ꯊꯣꯛꯈ꯭ꯔꯤꯕ꯭ꯔꯥ? ꯃꯄꯥꯜꯃꯛꯇꯤ ꯊꯣꯛꯑꯝꯗꯧ ꯃꯥꯟꯗꯦꯗ. ꯅꯠꯇ꯭ꯔꯒ ꯀꯔꯤꯅꯣ? ꯑꯁꯤ ꯍꯥꯏꯔꯒ ꯌꯦꯡꯉꯤ. ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯩꯕꯗꯤ ꯎꯔꯝꯗꯦ. ꯑꯁ, ꯀꯩꯅꯣ ꯇꯧꯔꯤꯁꯤꯗꯤ? ꯌꯨꯝꯖꯥꯎꯁꯤꯗꯁꯨ ꯂꯩꯇꯦ. ꯃꯅꯤꯡ ꯊꯣꯡꯗꯒ ꯊꯣꯛꯈ꯭ꯔꯕ꯭ꯔꯥ? ꯑꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛꯁꯨ ꯃꯅꯤꯡ ꯊꯣꯡ ꯑꯗꯨꯗ ꯊꯣꯛꯄꯗꯨ ꯀꯤꯔꯦ. ꯃꯅꯦꯝꯕꯣꯛ ꯃꯦꯝ ꯑꯗꯨ ꯍꯧꯗꯣꯛꯏ. ꯏꯃꯥ, ꯏꯃꯥ. ꯀꯩꯗꯧꯔꯦ? ꯅꯆꯥꯅꯨꯄꯥꯗꯨ ꯂꯩꯔꯝꯗ꯭ꯔꯦ. ꯑꯃꯨꯛꯇꯪ ꯊꯣꯛꯂꯒ ꯌꯦꯡꯉꯨꯁꯤꯔꯥ? ꯑꯩ, ꯃꯅꯤꯡ ꯊꯣꯡꯗꯒ ꯊꯣꯛꯄ꯭ꯔꯥ ꯌꯦꯡꯉꯨꯅꯦꯍꯦ. ꯍꯧꯖꯤꯛ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯃꯄꯥꯜ ꯊꯣꯛꯂꯤꯕꯅꯦ ꯍꯥꯏꯗꯅ ꯊꯣꯛꯂꯒ ꯂꯩꯔꯝꯂꯕꯗꯤ? ꯏꯃꯥ, ꯌꯦꯡꯒꯦ. ꯑꯁꯤ ꯍꯥꯏꯔꯒ ꯃꯅꯤꯡ ꯊꯣꯡꯗ ꯌꯦꯡꯕꯗꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯎꯔꯝꯗꯦ. ꯔꯥꯅꯤꯅ, ꯏꯃꯥ, ꯃꯅꯤꯡ ꯊꯣꯡꯗꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯎꯗꯦ. ꯑꯃꯨꯛꯇꯪ ꯀꯩꯅꯣ ꯈꯔ ꯆꯠꯂꯒ ꯑꯃꯨꯛꯇꯪ ꯌꯦꯡꯉꯨꯁꯤꯔꯥ? ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯤꯅ ꯀꯗꯥꯏ ꯇꯥꯅ ꯆꯠꯂꯤꯕꯅꯣ? ꯑꯣꯟꯊꯣꯛꯅ ꯅꯥꯇꯩ ꯆꯥꯈꯤꯗ꯭ꯔꯦꯗ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤꯗ. ꯑꯁꯤ ꯍꯥꯏꯔꯒ ꯃꯦꯝꯃꯁꯨ ꯉꯥꯡꯗꯅ ꯑꯗꯨꯃꯛ ꯊꯣꯛꯂꯛꯏ. ꯃꯪꯒꯣꯜ ꯌꯧꯕ ꯃꯇꯝꯗ ꯁꯨꯃꯥꯡ ꯃꯇꯣꯜ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯍꯤꯞꯂꯒ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕꯒꯨꯝ ꯃꯈꯨꯠ ꯃꯁꯥꯗꯣ ꯇꯤꯡꯊꯣꯛꯇꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯤꯕꯗꯣ ꯃꯈꯣꯏꯁꯨ ꯎꯔꯛꯂꯤ. ꯅꯨꯄꯥꯗꯨꯁꯨ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯏ. ꯃꯦꯝꯃꯅ, ꯑꯥꯗ ꯂꯩꯔꯤꯁꯦ ꯀꯅꯥꯅꯣ? ꯏꯕꯨꯡꯉꯣꯔꯥ? ꯕꯦꯝꯃ, ꯌꯦꯡꯉꯨꯁꯤ ꯂꯥꯎ. ꯏꯃꯥ, ꯃꯥꯟꯁꯨ ꯃꯥꯜꯂꯤ. ꯃꯍꯥꯛꯀꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯃꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯁꯨ ꯃꯈꯣꯜꯁꯤꯡ ꯑꯗꯨ ꯈꯪꯂꯤ. ꯃꯍꯥꯛꯀꯤ ꯅꯨꯄꯥꯅꯤ ꯍꯥꯏꯕ, ꯃꯆꯥꯅꯨꯄꯥꯅꯤ ꯍꯥꯏꯕ. ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯏ. ꯊꯣꯏꯕ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃꯠꯇ ꯇꯥꯗ ꯃꯃꯤꯠ ꯆꯦꯖꯟ ꯎꯏꯁꯤꯜꯂꯒ ꯃꯈꯨꯠ ꯃꯁꯥꯗꯣ ꯀ꯭ꯔꯣꯛ ꯂꯥꯎꯅ ꯑꯣꯠꯄꯒꯨꯝꯅ ꯃꯁꯥꯗꯣ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯒ ꯃꯈꯨꯠ ꯑꯗꯨ ꯋꯥꯡꯅ ꯊꯥꯡꯒꯠꯂꯤ. ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯁꯥꯏꯗꯅ ꯆꯥꯕꯒꯨꯝꯅ ꯀꯩꯅꯣ ꯈꯔꯁꯨ ꯇꯧꯔꯤ. ꯃꯇꯧ ꯑꯗꯨꯗ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯔꯥꯅꯤꯅ, ꯀꯩꯅꯣ ꯇꯧꯔꯤꯁꯤꯗꯤ? ꯇꯥꯕ꯭ꯔꯣ? ꯑꯁꯨꯝꯅ ꯌꯦꯡꯕ ꯃꯇꯝꯗ ꯊꯣꯏꯕꯅ ꯑꯀꯟꯕ ꯄꯣꯠꯁꯛ ꯑꯃ ꯁꯤꯛꯂꯤꯕꯗꯣ ꯔꯥꯅꯤꯁꯨ ꯎꯔꯛꯂꯤ. ꯃꯩ കാꯞꯁꯤꯟꯗꯨꯅ ꯌꯦꯡꯕ ꯃꯇꯝ ꯑꯗꯨꯗ ꯅꯨꯡ ꯁꯣꯔꯣꯛ ꯑꯀꯟꯕ ꯑꯃ ꯑꯣꯏꯔꯝꯃꯤ. ꯀ꯭ꯔꯛ ꯂꯥꯎꯅ ꯆꯤꯛꯏ. ꯏꯁ, ꯅꯨꯡ ꯁꯣꯔꯣꯛ ꯑꯁꯤ ꯆꯤꯛꯂꯒ ꯁꯥꯟꯅꯔꯤꯕ? ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯡꯇꯨꯝ ꯁꯣꯔꯣꯛ ꯑꯗꯨ ꯂꯪꯊꯣꯛꯈ꯭ꯔꯤ. ꯃꯇꯧ ꯑꯁꯨꯝꯅ ꯍꯦꯛ ꯂꯪꯊꯣꯛꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕ ꯃꯁꯥꯗꯣ ꯉꯪꯉꯛꯏ. ꯔꯥꯅꯤꯅ, ꯏꯃꯥ, ꯌꯨꯝꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯂꯩꯇꯦ. ꯏꯕꯥꯅꯤ ꯈꯛꯇ ꯅꯠꯇꯅ ꯅꯨꯄꯥ ꯃꯆꯥꯁꯤꯡꯁꯨ ꯊꯪꯅꯔꯤꯕꯁꯤꯡ ꯑꯁꯤ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯕꯅꯤನ ꯍꯧꯗꯣꯛꯂꯒꯨꯝꯁꯤ. ꯏꯕꯥꯅꯤ ꯉꯝꯅꯕ ꯑꯗꯨꯃꯛ ꯄꯨꯁꯤꯜꯂꯁꯤ. ꯑꯁꯤ ꯍꯥꯏꯔꯒ ꯃꯅꯦꯝꯕꯣꯛ ꯃꯦꯝ ꯑꯃꯗꯤ ꯔꯥꯅꯤ ꯃꯋꯥ ꯃꯄꯨꯔꯣꯏꯕꯁꯤ ꯄꯨꯁꯤꯜꯂꯛꯂꯤ. ꯀꯥ ꯌꯧꯅ ꯌꯧꯔꯕ ꯃꯇꯝꯗ ꯊꯣꯏꯕ ꯃꯁꯥꯁꯤ ꯇꯨꯃꯤꯟꯅ ꯂꯩ. ꯃꯁꯥ ꯄꯨꯝꯕ ꯎꯟ ꯇꯥꯔꯤ. ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ, ꯀꯔꯤꯅꯣ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯤ? ꯑꯁ, ꯑꯩꯗꯤ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯑꯃꯠꯇ ꯇꯥꯗ꯭ꯔꯤ. ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕꯁꯨ ꯉꯪꯒꯤ ꯇꯧꯔꯝꯕ ꯄꯨꯝꯅꯃꯛꯁꯤꯡ, ꯃꯨꯔꯨꯝ ꯁꯣꯜꯂꯝꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯇꯨꯃꯤꯟꯅ ꯁꯨꯃꯛ ꯂꯩꯈ꯭ꯔꯦ. ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯃꯤꯠ ꯑꯁꯤ ꯄꯥꯡꯂꯛꯏ. ꯃꯃꯤꯠ ꯑꯗꯨ ꯄꯥꯡꯂꯛꯄ ꯃꯇꯝꯗ ꯉꯧꯏ. ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯤ ꯈꯪꯉꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ. ꯊꯣꯏꯕꯅ ꯃꯁꯥꯒꯤ ꯈꯣꯟꯖꯦꯜꯗ ꯅꯠꯇꯕ ꯃꯤ 4-5 ꯄꯨꯟꯁꯤꯟꯅꯔꯒ ꯉꯥꯡꯂꯛꯄ ꯈꯣꯟꯖꯦꯜ ꯑꯃꯗ, ꯑꯩ ꯆꯠꯂꯒꯦ, ꯂꯩꯀꯥꯏꯒꯤ ꯃꯐꯝ ꯇꯥꯟꯅ ꯆꯠꯂꯒꯦ. ꯂꯩꯀꯥꯏꯒꯤ ꯃꯐꯝ ꯑꯁꯤꯗ ꯑꯩ ꯆꯠꯂꯒ ꯄꯥꯟ ꯗꯨꯀꯥꯟꯗꯁꯨ ꯑꯩ ꯆꯪꯂꯨꯒꯦ. ꯑꯁꯤ ꯍꯥꯏꯔꯒ ꯃꯁꯤꯜꯗ ꯀꯤꯔꯕ ꯋꯥ ꯀꯌꯥ ꯃꯔꯨꯝ ꯑꯃ ꯃꯊꯪ ꯍꯥꯏꯕ ꯍꯧꯔꯛꯏ. ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯃꯥ ꯃꯁꯥꯁꯤ ꯀꯤꯕꯅ ꯀꯔꯤꯅꯣꯃ ꯇꯧꯔꯤ. ꯃꯃꯤꯠ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯦꯝꯃꯁꯨ ꯆꯪꯕ ꯉꯝꯗ꯭ꯔꯦ. ꯑꯗꯨꯕꯨ ꯑꯅꯥꯕ ꯅꯤꯡꯁꯤꯡꯗꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯅ ꯃꯦꯝꯃꯅ, ꯏꯕꯨꯡꯉꯣ, ꯒ꯭ꯌꯥꯟ ꯇꯥꯅ ꯑꯃꯨꯛꯇ ꯄꯣꯊꯥꯎꯁꯤ. ꯍꯧꯖꯤꯛ ꯂꯩꯀꯥꯏꯒꯤ ꯃꯐꯝꯗ ꯀꯨꯝꯕ ꯌꯥꯕ ꯃꯇꯝ ꯅꯠꯇꯦ. ꯑꯗꯨꯒꯅꯦ, ꯂꯩꯀꯥꯏꯒꯤ ꯄꯥꯟ ꯗꯨꯀꯥꯟꯗꯁꯨ ꯆꯪꯕ ꯌꯥꯕ ꯃꯇꯝ ꯅꯠꯇꯦ. ꯒ꯭ꯌꯥꯟ ꯇꯥꯅ ꯄꯣꯊꯥꯔꯣꯁꯤ. ꯅꯃꯤꯠꯇꯨ ꯎꯏꯁꯤꯜꯂꯨ. ꯑꯁꯤ ꯍꯥꯏꯔꯨꯕ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕꯅ ꯃꯍꯥꯛꯀꯤ ꯈꯣꯟꯖꯦꯜꯗ ꯅꯠꯇꯕꯤꯗ ꯑꯇꯣꯞꯄ ꯈꯣꯟꯖꯦꯜꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯍꯅꯨꯕꯤ, ꯅꯪꯅ ꯀꯔꯤ ꯅꯊꯧ ꯂꯩ? ꯑꯩꯅ ꯆꯠꯅꯤꯡꯉꯤꯀꯣ ꯁꯤ, ꯆꯠꯅꯤꯡꯗ꯭ꯔꯦꯀꯣ ꯁꯤ. ꯃꯗꯣ ꯅꯪꯒꯤ ꯅꯊꯧ ꯅꯠꯇꯦ, ꯑꯩꯒꯤ ꯏꯊꯧꯅꯤ. ꯑꯁꯤ ꯍꯥꯏꯔꯒ ꯀꯤꯔꯕ ꯈꯣꯟꯖꯦꯜꯗ ꯀꯩꯅꯣ ꯈꯔ ꯉꯥꯡꯂꯛꯄꯗꯨꯗ ꯃꯁꯤꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯗꯅ ꯐꯤꯅ ꯄꯨꯟꯁꯤꯟꯗꯅ ꯀꯥꯡꯈꯜ ꯆꯩꯈꯣꯛ ꯑꯁꯤꯗ ꯊꯝꯃꯤ. ꯑꯁꯨꯝꯅ ꯇꯧꯕꯗꯨꯗ ꯊꯣꯏꯕꯁꯨ ꯃꯁꯥꯁꯤ ꯊꯦꯛꯅ ꯅꯥꯟꯊꯣꯛꯅꯕ ꯇꯧꯏ. ꯑꯗꯨꯕꯨ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇꯦ. ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯕ ꯃꯇꯨꯡꯗ ꯊꯣꯏꯕꯁꯨ ꯃꯁꯥꯗꯣ ꯄꯣꯞ ꯇꯥꯈ꯭ꯔꯦ. ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯔꯥꯅꯤꯅ, ꯏꯃꯥ, ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ. ꯑꯩꯈꯣꯏꯁꯨ ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯊꯅꯕ ꯇꯧꯁꯤꯔꯥ? ꯏꯕꯦꯝꯃ, ꯇꯨꯝꯕ ꯂꯥꯏꯔꯤ. ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯈꯤꯕꯁꯤ ꯁꯣꯔꯗꯣ ꯑꯃꯨꯛꯇꯪ ꯌꯥꯎꯔꯤꯕ꯭ꯔꯥ, ꯃꯤꯍꯨꯜꯗꯣ ꯆꯣꯡꯂꯤꯕ꯭ꯔꯥ ꯑꯃꯨꯛꯇ ꯌꯦꯡꯉꯣ. ꯏꯃꯥ, ꯃꯤꯍꯨꯜꯗꯤ ꯆꯣꯡꯉꯤꯌꯦ. ꯌꯥꯔꯦ. ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯁꯨ ꯁꯤꯗ ꯊꯥꯕ꯭ꯔꯥ ꯀꯔꯤꯅꯣ. ꯑꯩꯒ ꯇꯨꯃꯤꯟꯅꯕꯁꯨ ꯅꯪ ꯅꯨꯡꯉꯥꯏꯔꯣꯏ.
ꯑꯩ ꯊꯥꯔꯒ ꯑꯣꯏꯔꯁꯨ ꯑꯗꯨꯃꯛ ꯇꯨꯝꯂꯒꯦ꯫ ꯏꯃꯥ ꯌꯥꯅꯤꯌꯦ, ꯑꯩꯒ ꯄꯨꯂꯞ ꯑꯗꯨꯝ ꯇꯨꯃꯤꯟꯅꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏꯁꯨ ꯑꯗꯨꯃꯛ ꯄꯨꯂꯞ ꯇꯨꯃꯤꯟꯅꯔꯤ꯫ ꯃꯅꯤ ꯃꯃꯧ ꯑꯅꯤꯗꯨ ꯅꯣꯡꯉꯥꯜꯂꯛꯂꯕ ꯃꯇꯨꯡꯗ ꯊꯣꯏꯕꯁꯨ ꯒ꯭ꯌꯥꯟ ꯑꯃꯠꯇ ꯇꯥꯗꯦ꯫ ꯃꯦꯝꯃ ꯂꯩꯀꯥꯏꯒꯤ ꯑꯍꯩꯕ ꯃꯥꯏꯕ ꯑꯃ ꯀꯧꯔꯨꯔꯕ ꯃꯇꯨꯡꯗ ꯂꯥꯛꯏ꯫ ꯃꯥꯏꯕ ꯂꯥꯛꯄꯗꯨꯗ ꯊꯣꯏꯕ ꯃꯍꯥꯛꯀꯤ ꯃꯁꯥꯗꯣ ꯏ ꯊꯛꯅꯤꯡꯉꯤ, ꯃꯤ ꯆꯥꯅꯤꯡꯉꯤ ꯍꯥꯏꯗꯅ ꯃꯆꯤꯜꯗ ꯄꯨꯡꯁꯣꯟꯗ ꯁꯣꯟꯕ ꯍꯧꯔꯛꯏ꯫ ꯃꯥꯏꯕꯗꯨꯅ ꯃꯁꯤꯗꯤ ꯉꯔꯥꯡꯇ ꯂꯩꯈꯤꯗꯕ ꯊꯔꯣꯒꯤ ꯊꯋꯥꯏꯁꯨ ꯌꯥꯎꯏ, ꯑꯗꯨꯒ ꯑꯇꯣꯞꯄ ꯂꯝꯒꯤ ꯂꯥꯏꯁꯨ ꯑꯗꯨꯃꯛ ꯌꯥꯎꯏꯅ, ꯈꯥꯏꯗꯣꯛꯇꯕ ꯌꯥꯔꯣꯏꯗ꯭ꯔꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯁꯣꯜꯂꯒ ꯃꯁꯥꯗꯣ ꯈꯔ ꯅꯥꯟꯊꯕꯗꯨꯗ ꯈꯤꯇꯪꯗꯤ ꯐꯔꯛꯂꯤ꯫ ꯃꯃꯤꯠꯇ ꯉꯣꯔꯣꯡ ꯑꯣꯟꯈꯠꯇꯨꯅ ꯑꯉꯧꯕ ꯉꯥꯛꯇ ꯑꯣꯏꯈꯤꯕꯗꯨꯁꯨ ꯈꯔ ꯐꯔꯛꯂꯤ꯫ ꯈꯔ ꯐꯔꯛꯄꯗꯨꯗ ꯃꯥꯏꯕꯗꯨꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯄꯨꯡꯐ ꯐꯔꯅꯤꯗ꯫ ꯏꯕꯦꯝꯃ, ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯊꯣꯛꯈꯤꯕꯅꯣ? ꯔꯥꯅꯤꯅ ꯑꯣꯖꯥ ꯃꯥꯏꯕ, ꯑꯩꯁꯨ ꯈꯪꯗꯦ꯫ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯍꯧꯒꯠꯇꯨꯅ ꯑꯩꯁꯦ ꯀꯣꯏꯊꯤ ꯊꯤꯔꯛꯄꯅꯤ, ꯂꯩꯇꯦ ꯍꯥꯏꯗꯅ꯫ ꯁꯨꯃꯥꯡ ꯃꯇꯣꯜ ꯑꯁꯤꯗ ꯏꯃꯥꯒ ꯑꯩꯒ ꯊꯣꯛꯃꯤꯟꯅꯔꯛꯄ ꯃꯇꯝꯗ ꯑꯁꯨꯝꯅ ꯇꯧꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯣ ꯑꯣꯖꯥ ꯃꯥꯏꯕ, ꯑꯍꯥꯟꯕ ꯑꯩꯈꯣꯏꯅ ꯊꯦꯡꯅꯕ ꯃꯇꯝꯗ ꯃꯃꯤꯠꯇꯤ ꯑꯃꯠꯇ ꯄꯥꯡꯗꯦ꯫ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯈꯔ ꯀꯧꯁꯤꯜꯂꯨꯔꯦ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯈꯨꯠꯀ ꯃꯈꯣꯡꯒꯁꯤꯁꯨ ꯖꯔ ꯆꯤꯡꯂꯒ ꯆꯠꯂꯨꯔꯦ꯫ ꯀꯩꯁꯨ ꯇꯧꯗꯦ꯫ ꯂꯝꯂꯥꯏꯒꯤ ꯑꯣꯛꯅꯔꯤꯕꯁꯤꯗ ꯃꯁꯤꯗ ꯈꯥꯏꯗꯣꯛꯈ꯭ꯔꯒ ꯂꯣꯏꯔꯦꯗ, ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯀꯥꯏꯕ ꯑꯃꯠꯇ ꯇꯧꯒꯗꯕ ꯅꯠꯇꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯏꯕꯗꯨꯅ ꯃꯍꯥꯛꯁꯨ ꯀꯩꯅꯣ ꯈꯔ ꯁꯤꯟꯕ ꯂꯥꯡꯕ ꯇꯧꯔꯕ ꯃꯇꯨꯡ ꯃꯥꯏꯕꯗꯨꯅ ꯐꯖꯅ ꯈꯨꯔꯝ ꯊꯣꯛꯂꯤ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯊꯣꯏꯕꯁꯨ ꯃꯁꯥꯗꯣ ꯐꯔꯛꯂꯤ꯫ ꯃꯃꯤꯠ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯕ ꯉꯝꯗꯨꯅ ꯃꯁꯥꯁꯦ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯇꯧꯈꯤꯗ꯭ꯔꯦ꯫ ꯊꯣꯏꯕꯅ ꯏꯁꯥꯁꯦ ꯈꯔ ꯆꯣꯛꯊꯖꯔꯁꯨ ꯐꯔꯤꯁꯤ ꯃꯁꯤꯃꯨꯛ ꯑꯩ ꯑꯅꯤꯁꯨꯅ ꯄꯦꯟꯗ꯭ꯔꯤ꯫ ꯊꯣꯏꯕꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯔꯥꯅꯤꯅ ꯑꯗꯣ ꯀꯃꯥꯏꯅ ꯊꯦꯡꯅꯈ꯭ꯔꯤꯅꯣ? ꯃꯇꯧ ꯀꯔꯝꯅꯅꯣ? ꯑꯩꯁꯦ ꯉꯔꯥꯡ ꯑꯍꯤꯡꯗꯣ ꯗꯤꯅꯦꯁꯀꯤ ꯈꯣꯟꯖꯦꯜꯗ ꯑꯩꯒꯤ ꯃꯤꯡ ꯑꯁꯤ ꯀꯧꯔꯒ ꯃꯄꯥꯜꯗ ꯑꯃꯨꯛꯇꯪ ꯊꯣꯛꯂꯛꯑꯣ ꯍꯥꯏꯗꯅ ꯑꯩꯁꯦ ꯊꯣꯛꯈꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯝ ꯑꯗꯨꯗ ꯗꯤꯅꯦꯁ ꯑꯗꯣ ꯀꯣꯟꯊꯣꯡ ꯑꯁꯤꯗ ꯑꯁꯨꯝ ꯆꯠꯂꯒ ꯃꯍꯥꯛꯁꯦ ꯑꯗꯨꯃꯛ ꯇꯥꯝꯈ꯭ꯔꯦ꯫ ꯑꯩꯒꯤ ꯏꯁꯥꯁꯤ ꯑꯄꯨꯅꯕ ꯑꯃꯅ ꯄꯨꯕꯒꯨꯝꯅ ꯑꯗꯨꯃꯛ ꯇꯧꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯉꯔꯥꯡꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯝꯂꯤ꯫ ꯌꯥꯔꯤꯁꯤ, ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯐꯔꯕꯅꯤꯅ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯔꯣꯏꯁꯤ꯫ ꯑꯗꯣ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯑꯣꯐꯤꯁ ꯆꯠꯄꯗꯣ ꯂꯦꯞꯄꯤꯔꯣ꯫ ꯑꯩꯁꯨ ꯈꯜꯂꯤ, ꯉꯁꯤꯗꯤ ꯏꯁꯥꯁꯤ ꯊꯤꯟꯗꯣꯛꯂꯦ, ꯉꯝꯁꯨ ꯉꯝꯂꯔꯣꯏ꯫ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯃꯨꯛꯇꯤ ꯑꯩꯁꯨ ꯑꯣꯐꯤꯁ ꯑꯁꯤ ꯂꯦꯞꯂꯒꯦ꯫ ꯑꯁꯨꯝ ꯇꯧꯗꯅ ꯅꯣꯡꯃ ꯅꯨꯃꯤꯠꯅꯤ ꯃꯈꯣꯏꯁꯨ ꯂꯩꯀꯥꯏꯁꯤꯗ ꯊꯔꯣ ꯑꯁꯤ ꯁꯤꯈꯤꯕꯗꯨꯗ ꯄꯥꯟ ꯗꯨꯀꯥꯟ ꯂꯩꯔꯤꯕ ꯖꯒꯥ ꯑꯁꯤ ꯂꯥꯟꯊꯣꯛ ꯂꯥꯟꯁꯤꯟ ꯇꯧꯕ ꯃꯇꯝꯗ ꯃꯈꯣꯏꯁꯨ ꯃꯁꯥꯁꯤ ꯀꯤꯊꯤ ꯀꯤꯔꯨꯝ ꯂꯣꯏꯅ ꯇꯧꯅꯔꯛꯂꯤ꯫ ꯄꯥꯟ ꯗꯨꯀꯥꯟ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯁꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯅꯥꯛꯁꯦꯞ ꯑꯣꯏꯔꯞꯅ ꯂꯦꯞꯄꯒ ꯑꯗꯨꯃꯛ ꯂꯩ ꯍꯥꯏꯗꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤ ꯋꯥ ꯑꯗꯨꯃꯛ ꯂꯥꯎꯅꯩ꯫ ꯅꯨꯃꯤꯠꯇꯨ ꯅꯣꯡꯁꯨ ꯊꯤꯂꯤ ꯇꯥꯏ꯫ ꯆꯥꯛꯆꯥꯅꯕ ꯆꯠꯂꯨꯔꯕ ꯃꯇꯨꯡꯗ ꯔꯥꯖ ꯃꯃꯥꯟꯅꯕ ꯑꯅꯤꯒ ꯅꯣꯛꯈꯦꯗꯅ ꯑꯗꯨꯃꯛ ꯂꯥꯛꯄꯅꯤ꯫ ꯔꯥꯖꯅ ꯁꯨꯝ ꯍꯥꯏꯔꯛꯏ, ꯅꯣꯡꯁꯨ ꯊꯤꯂꯤ ꯑꯗꯨꯃꯛ ꯆꯨꯏ, ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯁꯨ ꯊꯔꯣ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯃꯗꯨꯒꯤ ꯄꯥꯟ ꯗꯨꯀꯥꯟ ꯐꯝꯕꯤ ꯏꯅꯦ ꯑꯗꯣ ꯁꯤꯈ꯭ꯔꯦ ꯍꯥꯏꯗꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤ ꯄꯪꯀꯤꯗ ꯀꯤꯅꯩ꯫ ꯑꯩꯗꯤ ꯃꯗꯣ ꯀꯌꯥ ꯊꯣꯏꯅ ꯑꯃꯠꯇ ꯀꯤꯕ ꯑꯣꯏꯗꯦ꯫ ꯃꯃꯥꯟꯅꯕ ꯑꯃꯅ ꯍꯣꯏꯅꯤ ꯏꯇꯥꯎ, ꯂꯩꯀꯥꯏꯒꯤ ꯑꯁꯨꯛ ꯌꯥꯝꯅ ꯁꯥꯊꯤꯈ꯭ꯔꯕ ꯑꯩꯈꯣꯏ ꯒꯨꯟꯗꯥ ꯑꯩꯈꯣꯏ ꯑꯍꯨꯝ ꯂꯩꯔꯤꯉꯩ ꯃꯇꯝꯗꯕꯨ ꯀꯅꯥꯅ ꯀꯤꯒꯗꯧꯔꯤꯕꯅꯣ? ꯃꯈꯣꯏꯅ ꯀꯤꯒꯦ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯑꯣꯏꯅ ꯀꯤꯒꯗꯕꯅꯤ꯫ ꯃꯗꯨꯃꯛꯁꯨ ꯅꯠꯇꯦ, ꯂꯩꯀꯥꯏꯒꯤ ꯀꯩꯁꯨ ꯂꯩꯇ꯭ꯔꯕ ꯄꯥꯟ ꯗꯨꯀꯥꯟ ꯐꯝꯕ ꯅꯨꯄꯤ ꯑꯃ ꯍꯦꯛ ꯂꯩꯈꯤꯗꯕꯗꯨꯗ ꯀꯤꯔꯦ ꯍꯥꯏꯗꯅ ꯌꯨꯝꯗꯒꯤ ꯃꯄꯥꯜꯒ ꯑꯃꯠꯇꯁꯨ ꯊꯣꯛꯅꯗꯦ꯫ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯤ ꯑꯩꯈꯣꯏꯅ ꯇꯝꯅꯔꯛꯄ ꯁꯥꯕꯗꯨꯅꯤ, ꯃꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯤꯒꯗꯧꯔꯤꯕꯅꯤ꯫ ꯑꯃ ꯂꯩꯔꯤꯕ ꯅꯨꯄꯥꯗꯨꯅ ꯏꯇꯥꯎ, ꯑꯗꯨꯝꯅ ꯍꯥꯏꯒꯅꯨꯗ, ꯑꯩꯈꯣꯏ ꯕꯥꯆꯧꯁꯨ ꯀꯩꯅꯣ ꯈꯔ ꯊꯦꯡꯅꯩ ꯍꯥꯏꯗꯅ ꯃꯁꯥꯗꯣ ꯅꯍꯥꯟꯃꯨꯛꯁꯨ ꯏꯐꯤꯡ ꯐꯤꯡꯅ ꯁꯤꯜꯂꯛꯏ꯫ ꯃꯥꯆꯧꯕꯤꯅ ꯀꯩꯅꯣ ꯈꯔ ꯇꯧꯔꯒ ꯃꯁꯥꯗꯣ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯃꯔꯝꯗ ꯈꯔ ꯌꯦꯡꯊꯣꯛꯈꯤꯕꯅꯤ꯫ ꯊꯦꯡꯕꯨ ꯊꯦꯡꯅꯔꯕꯗꯤ ꯃꯤ ꯑꯗꯨ ꯗꯁꯥ ꯌꯥꯝꯅ ꯇꯥꯒꯟꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯝꯅꯁꯨ ꯈꯔ ꯉꯥꯡꯒꯅꯨ, ꯇꯤꯡꯈꯦꯠ ꯂꯥꯏꯈꯦꯠꯄ ꯍꯥꯏꯕꯁꯤ ꯃꯁꯤꯁꯨ ꯐꯠꯇꯕꯅꯤ꯫ ꯌꯥꯔꯦꯁꯤ, ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯆꯠꯂꯁꯤ, ꯌꯨꯝꯁꯨ ꯌꯧꯒꯗꯕ ꯋꯥꯠꯂꯤ꯫ ꯄꯥꯟ ꯗꯨꯀꯥꯟ ꯃꯄꯥꯗꯣ ꯂꯥꯜꯂꯒ ꯆꯠꯀꯗꯧꯔꯤꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯑꯗꯨꯃꯛ ꯂꯥꯛꯏ꯫ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯕ ꯃꯇꯨꯡꯗ ꯂꯩꯀꯥꯏꯒꯤ ꯃꯪꯐꯝ ꯖꯒꯥꯗꯨ ꯌꯧꯔꯤ꯫ ꯃꯪꯐꯝ ꯖꯒꯥꯗꯨ ꯍꯦꯛ ꯌꯧꯕꯒ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯅ ꯃꯩ ꯊꯥꯈꯤꯕꯒꯨꯝ ꯃꯇꯧꯒꯨꯝꯅ ꯃꯩꯁꯤꯡ ꯑꯗꯨ ꯉꯣꯔꯣꯡ ꯆꯥꯛꯅ ꯃꯪꯐꯝꯒꯤ ꯃꯊꯛ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯏꯇꯥꯎ, ꯃꯪꯐꯝ ꯃꯊꯛ ꯑꯁꯤꯗ ꯀꯅꯥꯅꯣ ꯃꯩ ꯊꯥꯔꯝꯂꯤꯕꯁꯤ? ꯁꯤꯗꯤ ꯃꯩꯗꯨꯝ ꯇꯦꯛꯈꯤꯁꯤꯔꯥ? ꯅꯣꯡꯁꯨ ꯆꯨꯔꯤ꯫ ꯑꯁꯤ ꯍꯥꯏꯔꯒ
ꯀꯗꯣꯝꯗꯒꯤ ꯂꯥꯛꯄ ꯋꯥꯈꯜꯅꯣ ꯈꯪꯗꯦ ꯔꯥꯖꯀꯤ ꯃꯃꯥꯟꯅꯕ ꯑꯃꯒꯤ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯔꯥꯖꯀꯤ ꯃꯃꯥꯟꯅꯕꯗꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯔꯥꯖꯅ ꯏꯇꯥꯎ ꯍꯥꯏꯒꯨꯝꯅꯗꯅ ꯏꯪꯁꯨ ꯏꯪꯂꯤ, ꯉꯥꯏꯍꯥꯛꯇꯪ ꯀꯥꯈꯠꯂꯒ ꯃꯩ ꯇꯦꯛꯄꯣꯏ ꯀꯩꯕꯣꯏ ꯂꯩꯔꯒ ꯑꯗꯨꯃꯛ ꯆꯠꯂꯁꯤ꯫ ꯃꯕꯥꯅꯤꯅ ꯉꯥꯡꯂꯛꯏꯕ ꯋꯥꯍꯩ ꯋꯥꯇꯥꯁꯤꯡ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯃꯃꯥꯟꯅꯕ ꯑꯃꯗꯨꯁꯨ ꯈꯜꯂꯤ꯫ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯀꯩꯅꯣꯗ ꯌꯨꯝꯗ ꯍꯜꯂꯁꯤ ꯍꯥꯏꯔꯒ ꯃꯪ ꯑꯁꯤꯗ ꯃꯩ ꯍꯧꯒꯠꯂꯤ ꯃꯩ ꯇꯦꯛꯈꯤꯁꯤ ꯍꯥꯏꯔꯤꯁꯤ ꯀꯔꯤꯅꯣ? ꯑꯁ ꯂꯥꯎꯗ, ꯂꯩꯀꯥꯏꯁꯤ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯄꯁꯨ ꯃꯥꯟꯗꯦ, ꯂꯥꯎ ꯆꯠꯅꯕ ꯇꯧꯔꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯔꯩ ꯇꯠꯂꯤ ꯇꯠꯂꯤ ꯇꯧꯔꯒ ꯃꯁꯥꯗꯣ ꯑꯀꯤ ꯇꯨꯖꯨꯡꯕ ꯈꯔ ꯐꯥꯎꯔꯛꯂꯕꯅꯤ꯫ ꯔꯥꯖꯅ ꯋꯥ ꯉꯥꯡꯒꯅꯨ, ꯏꯁꯥꯁꯤ ꯏꯪꯂꯤ, ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝꯅꯒ ꯑꯣꯏꯕꯅꯤ, ꯃꯩ ꯉꯥꯏꯍꯥꯛꯇꯪ ꯇꯦꯛꯂꯒ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯁꯨ ꯃꯪꯐꯝ ꯇꯥꯅ ꯑꯗꯨꯃꯛ ꯀꯥꯔꯛꯂꯤ, ꯀꯤꯕꯒ ꯑꯃꯠꯇ ꯈꯪꯕꯖꯥꯠ ꯅꯠꯇꯦ꯫ ꯑꯁ ꯅꯕꯥꯅꯤꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤꯗꯤ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯍꯩꯅꯈꯤꯗ꯭ꯔꯦꯗ꯫ ꯑꯁꯤ ꯍꯥꯏꯕ ꯐꯥꯎꯕꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯥꯕ ꯇꯧꯗ ꯑꯗꯨꯃꯛ ꯑꯅꯤꯗꯣ ꯃꯩ ꯇꯤꯛꯂꯤꯕꯅꯤ ꯍꯥꯏꯗꯅ ꯃꯃꯥꯏ ꯑꯣꯟꯁꯤꯟꯅꯗꯨꯅ ꯑꯗꯨꯃꯛ ꯇꯤꯛꯂꯤ꯫ ꯑꯁ ꯏꯇꯥꯎ, ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦꯗ, ꯃꯩ ꯑꯁꯤ ꯇꯤꯛꯅ ꯇꯤꯛꯅ ꯑꯩꯗꯤ ꯏꯁꯥꯁꯤ ꯇꯨꯝꯅꯤꯡꯂꯛꯂꯤ, ꯇꯨꯝꯊꯅꯕ ꯇꯧꯔꯁꯤꯔꯥ? ꯏꯇꯥꯎ, ꯃꯪꯐꯝ ꯖꯒꯥ ꯑꯁꯤꯗ ꯇꯨꯝꯕꯗꯤ ꯃꯇꯤꯛ ꯆꯥꯗꯦ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯈꯣꯏ ꯑꯅꯤꯁꯤ ꯔꯥꯖ ꯑꯃꯗꯤ ꯃꯃꯥꯟꯅꯕ ꯑꯃꯗꯨꯒ ꯆꯨꯔꯣꯜ ꯂꯣꯟꯕ ꯍꯧꯔꯛꯂꯕꯅꯤ, ꯃꯁꯥꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯗꯨꯅ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯟꯅꯕ ꯑꯃ ꯂꯩꯍꯧꯔꯤꯕꯗꯨꯅ, ꯂꯥꯎꯗ, ꯃꯩꯁꯤ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡꯕꯨꯗꯤ ꯑꯗꯨꯃꯛ ꯆꯥꯛꯏ, ꯀꯗꯥꯏꯗꯒꯤ ꯀꯃꯥꯏꯅ ꯇꯧꯗꯅ ꯃꯩ ꯑꯁꯤ ꯆꯥꯛꯂꯛꯂꯤꯕꯅꯣ ꯃꯗꯨꯁꯨ ꯑꯃꯠꯇ ꯈꯪꯕ ꯅꯠꯇꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯍꯥꯏꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯩ ꯑꯁꯤ ꯐꯨꯠ ꯂꯥꯎꯅ ꯍꯦꯛꯇ ꯃꯨꯠꯈ꯭ꯔꯤ꯫ ꯃꯪꯐꯝ ꯃꯅꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯀꯅꯥꯒꯨꯝꯕ ꯃꯨꯁꯤꯟ ꯃꯨꯕ ꯑꯃꯅ ꯄꯥꯛꯊꯗꯨꯅ ꯍꯪꯒꯠ ꯍꯟꯗꯥ ꯆꯦꯜꯂꯛꯂꯤꯕꯗꯨ ꯃꯃꯥꯟꯅꯕ ꯀꯩꯁꯨ ꯊꯣꯏꯅ ꯄꯥꯝꯖꯗꯕ ꯑꯃꯗꯨꯅ ꯎꯔꯛꯂꯤ꯫ ꯃꯃꯥꯟꯅꯕ ꯑꯃꯗꯨꯅ, ꯏꯇꯥꯎ, ꯔꯥꯖ, ꯃꯈꯥꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯨꯁꯤꯟ ꯃꯨꯅ ꯇꯦꯝꯄꯥꯛ ꯇꯦꯟꯅ ꯆꯦꯜꯂꯤꯕꯁꯤ ꯅꯈꯣꯏ ꯌꯦꯡꯉꯨ꯫ ꯑꯁꯤ ꯍꯥꯏꯔꯒ ꯌꯦꯡꯕꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯍꯦꯛ ꯂꯩꯔꯝꯗꯦ꯫ ꯔꯥꯖꯅ, ꯑꯁ ꯏꯇꯥꯎ, ꯅꯪꯁꯤ ꯑꯣꯟꯊꯣꯛꯄ ꯉꯥꯛꯇ, ꯂꯥꯎ, ꯅꯪꯅ ꯌꯥꯝꯅ ꯀꯤꯔꯒꯅ ꯑꯗꯨꯃꯛ ꯆꯠꯅꯕ ꯇꯧꯔꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯄ꯭ꯔꯞ ꯀꯨꯝꯊꯔꯛꯂꯤ꯫ ꯃꯩ ꯑꯗꯨꯁꯨ ꯐꯨꯠ ꯂꯥꯎꯅ ꯃꯨꯠꯈꯤꯕꯗꯣ ꯃꯈꯣꯏ ꯑꯅꯤꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯪꯈꯤꯗ꯭ꯔꯕꯅꯤ꯫ ꯃꯃꯥꯟꯅꯕ ꯑꯃꯗꯨꯗꯤ ꯑꯗꯨꯃꯛ ꯎꯍꯧꯕꯅꯤꯅ ꯃꯁꯥꯗꯣ ꯏꯀꯤ ꯀꯤꯕ ꯐꯥꯎꯔꯛꯂꯤ꯫ ꯇꯨꯡ ꯍꯟꯅ ꯁꯨꯝ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯃꯪꯐꯝ ꯂꯩꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯕꯗꯤ ꯎꯔꯝꯗꯦ꯫ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯃꯈꯣꯜ ꯈꯔ ꯊꯣꯛꯇꯨꯅ ꯂꯩꯍꯧꯔꯤꯕꯗꯨ ꯃꯈꯣꯏꯁꯨ ꯈꯔꯗꯤ ꯑꯗꯨꯃꯛ ꯇꯥꯔꯛꯏ꯫ ꯑꯗꯨꯕꯨ ꯌꯨ ꯊꯛꯇꯨꯅ ꯂꯥꯛꯂꯤꯕ ꯑꯅꯤꯗꯨꯗꯤ ꯃꯈꯣꯏꯁꯨ ꯃꯁꯥꯗꯣ ꯀꯤꯔꯨꯝꯗꯤ ꯑꯃꯠꯇ ꯇꯧꯗꯕꯤꯗ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯃꯈꯣꯏꯅ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯔꯒ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯃꯃꯥꯟꯅꯕ ꯑꯃꯗꯨꯗꯤ ꯑꯗꯨꯝ ꯌꯨꯗꯤ ꯑꯗꯨꯝ ꯊꯛꯏ, ꯇꯧꯕꯇꯕꯨ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯃꯔꯝꯗ ꯃꯍꯥꯛꯁꯨ ꯈꯔ ꯊꯥꯖꯕꯅꯤꯅ ꯃꯁꯥꯁꯤ ꯏꯀꯤ ꯀꯤꯔꯛꯂꯕꯅꯤ꯫ ꯅꯣꯡꯁꯨ ꯊꯤꯂꯤ ꯇꯥꯏ, ꯑꯁꯨꯝ ꯇꯞꯅ ꯂꯥꯛꯄꯅꯤ꯫ ꯂꯩꯀꯥꯏꯒꯤ ꯄꯥꯟ ꯗꯨꯀꯥꯟ ꯂꯩꯔꯤꯕ ꯊꯥꯔꯣꯅ ꯍꯥꯟꯅ ꯐꯝꯂꯝꯕ ꯄꯥꯟ ꯗꯨꯀꯥꯟꯗꯣ ꯃꯗꯨꯒꯤ ꯃꯐꯝ ꯖꯒꯥꯗ ꯌꯧꯔꯛꯂꯤ꯫ ꯏꯇꯥꯎ, ꯁꯤꯒꯤ ꯃꯐꯝ ꯖꯒꯥꯁꯤꯗ ꯅꯠꯇ꯭ꯔꯥ ꯄꯥꯟ ꯗꯨꯀꯥꯟ ꯐꯝꯂꯒ ꯏꯅꯦ ꯊꯥꯔꯣꯅ ꯀ꯭ꯋꯥ ꯌꯣꯜꯂꯝꯕꯗꯣ? ꯃꯥꯅꯤ ꯍꯥꯏꯗꯅ ꯈꯨꯝꯃꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅ ꯂꯥꯛꯄꯅ ꯔꯥꯖꯅ ꯍꯥꯟꯅ ꯎꯔꯛꯄꯅꯤ꯫ ꯏꯇꯥꯎ, ꯑꯥꯗ ꯂꯩꯔꯤꯁꯤ ꯀꯅꯥꯅꯣ? ꯅꯨꯄꯤ ꯑꯣꯏꯅꯁꯨ ꯇꯧꯏꯗ꯫ ꯗꯨꯀꯥꯟꯒꯤ ꯅꯥꯀꯜ ꯊꯪꯕ ꯁꯔꯨꯛ ꯑꯁꯣꯝꯁꯤꯗ ꯆꯨꯝꯇ꯭ꯔꯤꯡ ꯆꯨꯝꯅ ꯂꯦꯞꯂꯤꯕꯁꯤ ꯅꯪꯕꯨ ꯎꯕ꯭ꯔꯣ? ꯑꯁꯤ ꯍꯥꯏꯔꯒ ꯔꯥꯖꯅ ꯍꯥꯟꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯃꯥꯟꯅꯕ ꯑꯃꯗꯨꯁꯨ ꯎꯔꯛꯏ꯫ ꯆꯠꯃꯤꯟꯅꯔꯤꯕ ꯑꯅꯤꯗꯨꯁꯨ ꯃꯊꯪ ꯎꯔꯛꯄꯅ ꯃꯈꯣꯏꯁꯨ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯅꯨꯄꯤꯗꯨ ꯗꯨꯀꯥꯟ ꯃꯅꯤꯡꯗ ꯐꯠ ꯂꯩꯁꯤꯟꯈ꯭ꯔꯦ꯫ ꯏꯁꯥꯗ ꯑꯀꯤꯕꯁꯨ ꯑꯃꯠꯇ ꯌꯥꯎꯗꯕꯅꯤꯅ ꯀ꯭ꯋꯥꯁꯤ ꯇꯝꯃꯛꯄꯗ ꯌꯦꯡꯁꯤꯔꯥ? ꯑꯁꯤ ꯍꯥꯏꯅ ꯃꯕꯥꯅꯤꯁꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯛꯂꯤ꯫ ꯃꯊꯣꯡ ꯆꯥꯈꯤꯗ꯭ꯔꯕ ꯑꯅꯤꯗꯣ ꯆꯠꯃꯤꯟꯅꯔꯤꯕ ꯃꯃꯥꯟꯅꯕ ꯉꯁꯥꯏꯗꯒꯤ ꯌꯥꯖꯗ꯭ꯔꯤꯕ ꯑꯃꯗꯨꯁꯨ ꯑꯁꯨꯃꯛ ꯌꯥꯗꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯕꯥꯅꯤꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯥꯕ ꯇꯧꯗ ꯗꯨꯀꯥꯟ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯁꯨꯃꯛ ꯆꯪꯈ꯭ꯔꯦ꯫ ꯏꯅꯦ ꯊꯥꯔꯣ, ꯀ꯭ꯋꯥ ꯃꯇꯞ ꯑꯃꯠꯇ ꯆꯥꯖꯒꯦ, ꯀ꯭ꯋꯥ 2 ꯈꯛꯇ ꯇꯝꯕꯤꯔꯣ꯫ ꯑꯁꯤ ꯍꯥꯏꯅ ꯀꯧꯏ, ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗꯤ ꯃꯈꯣꯜꯁꯨ ꯑꯃꯠꯇ ꯇꯥꯗꯦ꯫ ꯔꯥꯖꯅ, ꯏꯅꯦ ꯊꯥꯔꯣ, ꯍꯟꯗꯛ ꯃꯔꯛ ꯑꯁꯤ ꯂꯩꯀꯥꯏꯅ ꯀꯩꯅꯣꯈꯔ ꯍꯥꯏꯅꯩ꯫ ꯏꯅꯦ ꯊꯥꯔꯣ, ꯇꯁꯦꯡꯅꯃꯛꯀꯤ ꯏꯅꯦ ꯊꯥꯔꯣꯅ ꯗꯨꯀꯥꯟ ꯑꯁꯤꯗ ꯏꯅꯦ ꯊꯥꯔꯣꯒꯤ ꯊꯋꯥꯏꯗꯨ ꯂꯩꯔꯕꯗꯤ ꯀ꯭ꯋꯥ ꯃꯇꯞ 2 ꯈꯛꯇ ꯇꯞꯄꯒ ꯄꯤꯕꯤꯔꯛꯎ꯫ ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯔꯨꯕ ꯃꯇꯝ ꯑꯗꯨꯗ ꯄꯥꯟ ꯗꯨꯀꯥꯟ ꯃꯅꯨꯡ ꯑꯗꯨꯗ ꯀ꯭ꯋꯥ ꯃꯔꯨ ꯆꯞꯄꯒꯤ ꯃꯈꯣꯜ ꯈꯔ ꯇꯥꯕ ꯍꯧꯔꯛꯂꯤ꯫ ꯃꯈꯣꯜ ꯑꯁꯤ ꯇꯥꯕꯗ ꯂꯩꯗꯤ ꯂꯩꯕ ꯑꯣꯏꯔꯦ꯫ ꯑꯁꯣꯝꯗꯅ ꯃꯃꯥꯟꯅꯕ ꯑꯃꯗꯣ ꯃꯈꯣꯜ ꯑꯁꯤ ꯇꯥꯕ ꯍꯧꯔꯛꯄꯗ ꯃꯁꯥꯗꯣ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯔꯒ ꯌꯨꯝꯗ ꯆꯠꯂꯁꯤ ꯍꯥꯏꯗꯅ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯦ꯫
kwa maru sapagi makhol tabadagi hendolaktana pan dukan manung asida kanagumba miyoi khara laibagumna murum sonbagi makhol taraklibado mamanaba amadu sumayek siangna tarakpana mahaksu hau thadana do maksenkri asum tawdana mamanaba amaduna kidana siangkibaduda horiba mamanaba aniduna sumna hinarai ya kayada mathong sakhidraba nipa masa onthokna mandaba homo oina pokadaba nupasina aikhoi tung inaraktuna lai ish sayeng tawsi haidana tawbabu kidana kaksu siali asi hairaga rasna non tharakpa matamda kwa dukan phamliba pan dukan phamliba ine tharogi thawai do oiraba male manung thangba sarugadom da murum swalaga pan dukan gi thong ase phakai gi haibagi matagumna thok nomba horakli thong ase nomini ita sidi monga mani tasing na masidi yamna tawri chanaba tawrasira Ras ki mamanaba amaduna hairakpani rasna ai karigi salo dukan dagi akhoi su kwa leiraga hankigadabani asumna ngangna ringai matam aduda pan dukan gi thong adu kanagumba misak amana phawduna kin thindolakle aduga nakhoi gi kwa se hairaga pirakle thindorakliba makhot adusu saru ngaktani mataw aduda makhoi su masase kibana su yadri rasa madi mamanaba hauk thadana do maksiangkri ngai haktang leiraba matungda dukan asisu yamna kana dukan manungdagi law khongba tawrakle rasa madi mamanaba dusu hauk thadana sumaksiali asumna sum selaklaba su pai mata laitri makhoina selakli balambi ase hanjin tabagum tawrakli asumna rasna kappaga hairai as kari nungi tawjaru robano sanamahi paibungo nasani gi thawai samutang di kambiuba asi haiduna khuram lakpaduda ngasai makhaidagi hanjin tarakpa lambido kaisu thoidokpa amata hek tarakhidri rasa madi mamana badu sumagai salai khangdana do maksiali mamana badu sumayumda do maksang hori raswa do maksialai mayumda yoraba matamda ras wakhal mangduna do maktakhre mamana ba amadu su wakhal mangduna do maktakhre wakhal mangduna surong paro londuna numittumadi do maklairi nongalak matamda laikai gi maiba amana tawraga phajana yengthokli maibaduna sumnai rakhi laikai gi misi mina thokpa thawai mi mapal thokle mi asibagi thawai si mapal thokle haidana tawnari basida nakhoina karem kathaina dana tawri bado mado phati bungo matung manau khangjilu asi gumma thodo asi thokpada khara nakhoi saksin sajina salo nakhoi hojikang gi naha singsi laida tingkhela khelibani haidana tawri bado madu tawganu asi hairaga kai kaino mahaksu laishon tinson khara tawraba matungda ras amadi mamanaba amadu su phanaba yengkhre masigi matung tharogi sorat ase mapung phana loidri phawbadi karigumba amata yumdagi mapal amata thokpa tawda laikai gi misingsi yamna wana khanglami sorato mapung phana loising khraba matungda masa sing aduna kai kaino khara lai gitingi khara khuram thoksi haidana lai khuram thokli dukana du susidokli adubo somdana thoibasu office khara karakpa horakpa matamni dukan asi sidokhrabani na mahaki masada sukhara nungaiba phawi adubu mahaki masada thengnakiba mayam singaduna mara moiduna mahaki masasi kawbo su pakpak ngamdaba haibado irami dukan asi sidokhraba matungda laigi tingi khara khuram thoklaba matung kasu thudokpa amata hek tawkhidri asum tawdana matam kharagi matungda ine tharogi pan dukan asisu mapung phana sidokhraba matung laikagi miyo singa se sathok sasin tawba matamda yamna nungaina satpa haibado irami makha tana sathok sasin tawba miyo singda su kasu thudokpa amata tawkhidri wari ase matang asida losinjari karigumba wari ase nungai birabadi like amadi subscribe share tawbiramo haiduna jari phare mayam adudi ngasigidi matang asida losinjaragi mathangi wari da mohana thengnarasi